Kangpokpi district Tharamba Poppy Panbi Singh Lenga ki war on drugs ki manung channa Manipur police amadi CRPF ki apunba team amana yantatuna manghan kre. Logi wangmada Poppy Panbi Singh adu Kangpokpi district ki Thonglang akutpa mapagi lam ekar taraga marirom park chawba mafamda paktaknana tharambani hairi. Poppy Panbi Singh adu Manipur police ki makhada Kangpokpi police ki additional SP law and order na luchingba CRPF ki personal Marfutara yauba apunba team amana yanthatuna manghan kibani. Hiramasiga mari lainana makhatana thizinabagi damak FIR amasu register tawkre hairi. Ukhrul district ki Manung Channa Laiba Sihai Khulengi Chingmai Dasu Logi Wangmada Tharamba Poppy Panbi Singh Manipur Police Amadi Forest Department gi apunba team amana yanthatuna manghan kre. Poppy Panbi Singh adu Chingmai adugi lam ekar yankaiga manga romda paktaknana tharambani hairi. Loinana mafam aduda saramba sang manga amasu mai thadoktuna manghan kivaga loinana Chenaba Singh fagatnaba FIR amasu register tawkre hairi.